2016 की अगस्त की तांग तरा तरुकनी लखनऊ की एयरपोर्ट की मुंबई तमना चटकदब गो एयर फ्लाइट अदु पाइनबगिदमक सेम साब लोइरम्मी प्लेन अदु तोंगलिबा पैसेंजर खुदिमकसु मखोय मखोय की अनौब पुंसी खोंगसेट अदु हौननबगिदमक सेम साब लोइदुना सिटे निंगथीजना फमलरी ngahaki matungda plane adu thauba horaki tamna thorambadagi speed asum yangkhlaktuna painabagi second khara khakta ngarba matamni special task force dagi police na airport manager adu da call doroktuna plane adu pai khrabra hanglaklammi airport manager adu na su plane adu painabagi namak lambi da thauba hore haina pa khompiraknami adubu police na plane adu khutakta lepnaba order doctoraki manager adu na su matam amata manghanba tawduna air traffic control da pau phauduna pilot adu da plane adu khamnaba hairaklammi pilot aduna su plane adu khudak ta kham lammi plane adu hek khambaga khudak ta police officer sing sanction duna mioi ani fa duna puthoraki akoina fariba mioi ani dudi imran amasung jts ni asumna mioi ani si pha duna puthorok laba matung plane adu mumbai da muk pahanki police na makoi ani bu interrogation sa thaba matamda makoina kanagum ama bu phana bagi damak makoi mari punsin duna thabak tawmin nei aduga makoi masen gi marakta yan rakta badagi amaga hatok na bagi thodok amasu thoke haiba si khang mangam laki police na pharak liba mioi ani si makoina hana dagi sena duna laiba mioi ngaktani matang asida koina hangba yariba wahangdi makoi ani si plane asida hana dagi tongle haiba si police sing asna khanglamgani aduba makoina plane asi start tawdringai mamang da maham asida laktuna mioi ani si phate be maram karigino plane asi pakhat kadaba sukna dagi second amani khata ngarba matamda makoina plane asibu khamandana mioi ani si phare be maram karigino kamdauna mioi ani si plane asida yawri haiba si police sing asna pau phangmangam ki kanana makhoy paw si pirapano haibadu khanganaba wari sigi mamangda mikup kharata hangkan ayang binasi aikhoi gi samas asada mahik oiraba fatrava crime character orba misingi khongul liba matamda police na yam toina sijna ba pamai asi mobile phone track to wasibuni adubu handaki case asida di police sing asna mi ama phabaga mari leinana sen tharok thajin tawgodore habagi paw ama phangbadagi akaknaba bank account amabu kupsen sena duna lairami police na bank na thabak toriba bank employees singda akaknaba account amabu yengsenna baharaki karigumba account asida paisa withdraw tawba thengnarabadi khojakta makoida paw pirakadamni haibagi akanba wafam jing thamlami nongma employees sing aduna haribe account adudagi paisa withdraw tawba si thengnaragi makoina khojakta special task force ki officer sing aduda paw pirami officer sing aduna paisa adu kadai dagi karamba mahamdagi laukthokibana haina hanglaki maduda bank employees sing aduna Lucknow airport agi laukthokibin haina pakom piraki masigi matung police officer sing aduna Lucknow airport karam flight sing pai gadabno haina investigate tawraki makoina investigate tawraka matamda mamaida pai gadaba flight adu thengnaraki masigi makoina airport manager da khujakta paw pharaktuna plane adu lepna ba khangalaki masigi matung police ki team ama mafam adu yamna thuna laktuna imran amasung details asi fakhibani makoi ani si farma matungda case asida mioi mari chenai haibasi khanglaki case asida chenari ba mioi mari sing adudi imran jitesh nitu amadi sandip ni makoi ahum amana allahabad tagini aduga nitu na uttar pradesh tagini imran bodybuilder amani mumbai da chatuna film star ama oiba haibasna mahaki ama tangaira manglani aduna mahak mumbai da laki mafam adu security guard ama oina mahak na thabak tawduna lairami magna sumna tawriba sigi maramdi film director singna mahako sakhang biraktuna film gi lamida chingsan birakane haibasi mahakna khalami adubu mahakna khaluba pumbak tayon narakhi masigi matung tarakpada imrana sandip ka thengnarakhi sandip alabahata gini mahak real estate company da thabak tawduna leramba misak amani mahakna namthak tawduna mioi kya dagi sel khonggatuna selakhi jitesu alabahata gini mahak yam thuna ina khunba sen paiba pama misak amani paisa ki damak tawning mathabak tawbada mahakna akiba mata laite nituna uttar pradesh tagini mahak oida padaba namthaki lamda yamna hithoi singdoraba nupi amani mahakna women commission gi mioi ne haijenduna mioi kya da oida padaba semjin sajanba wahi kya haijenduna yamla pasen thama khomgalaki paisa sing adu pudra mahak bus tongna selaki bani mahakna tonglaliba bus aduda imran jitesh amasung sandip makoi humasi tonglaki bani numit asidagi makoi mari si sakhang mai khangnaktuna marup sanaraki bani sandip na makoi gi marakta nupi ama yawba si laibak phabane haina khalami masigi maramdi makoi na pangthoke khaliba thabak sing asi nupi ama yawrakadi hena laina pangthok pangamgani haibasi sandip na khalami asumna makoi mari na saba team ama sem lei makoi gi pandam asina uttar pradesh ki ina kaira khunba sen baiba mioi sing asi bu thidoktuna phaba sini aduga farba matungda sen gi oiba demand kaya ma tokchingani
ꯃꯈꯣꯏꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯅꯤ ꯃꯈꯣꯏꯅ ꯈꯣꯝꯒꯠꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯅ ꯁꯟꯗꯤꯞꯀꯤ ꯃꯤꯡꯗ ꯍꯥꯡꯕ ꯑꯦꯀꯥꯎꯟꯠ ꯑꯃꯗ ꯗꯤꯄꯣꯖꯤꯠ ꯇꯧꯗꯨꯅ ꯊꯝꯃꯤ ꯑꯁꯨꯝꯅ ꯃꯤ ꯐꯥꯗꯨꯅ ꯁꯦꯟ ꯇꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯣꯏ ꯃꯔꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯟꯗꯤꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯑꯍꯨꯝ ꯂꯥꯟꯅ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ ꯃꯁꯤꯗꯒꯤ ꯏꯝꯔꯥꯟ ꯑꯃꯗꯤ ꯖꯤꯇꯦꯁꯅ ꯃꯍꯥꯛꯄꯨ ꯌꯥꯝ ꯊꯤꯅ ꯁꯥꯎꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯈꯤ ꯁꯟꯗꯤꯞꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯤ ꯃꯍꯥꯛꯅ ꯑꯔꯦꯝꯕꯗ ꯅꯤꯇꯨꯒ ꯂꯣꯏꯅꯗꯨꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯃꯒ ꯊꯥꯖꯅꯗꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ ꯖꯤꯇꯦꯁꯅ ꯈꯟꯈꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯝꯔꯥꯟꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯒꯅꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯟꯗꯤꯞ ꯅꯤꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯁꯟꯗꯤꯞꯅ ꯅꯤꯇꯨꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯈꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯣꯠ ꯈꯦꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯁꯣꯜꯕ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯑꯃꯃꯨꯛ ꯌꯥꯜꯂꯛꯈꯤ ꯃꯈꯣꯏꯅ ꯂꯈꯅꯧꯒꯤ ꯋꯥꯇꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯒꯤ ꯑꯣꯐꯤꯁꯔ ꯑꯃꯕꯨ ꯀꯤꯗꯅꯦꯞ ꯇꯧꯅꯕꯒꯤ ꯄ꯭ꯂꯥꯟ ꯌꯥꯜꯂꯛꯈꯤ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯈꯣꯝꯖꯤꯟꯗꯨꯅ ꯊꯝꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯋꯥꯐꯝ ꯑꯃ ꯈꯪꯕ ꯉꯝꯂꯛꯈꯤ ꯃꯗꯨꯗꯤ ꯑꯣꯐꯤꯁꯔ ꯑꯁꯤ ꯁꯦꯜꯕꯨ ꯌꯥꯝꯅ ꯃꯤꯍꯧꯕ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯄꯩꯁꯥ ꯀꯌꯥ ꯂꯧꯁꯤꯟꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯤꯇꯨꯅ ꯋꯥꯇꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯑꯣꯐꯤꯁꯔ ꯐꯔꯤꯗꯤꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯄꯪꯊꯅꯕ ꯂꯥꯡꯊꯥꯛꯄ ꯍꯧꯔꯛꯈꯤ ꯐꯔꯤꯗꯤꯁꯨ ꯅꯤꯇꯨꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯑꯁꯤꯗ ꯄꯪꯊꯕ ꯍꯧꯔꯛꯂꯝꯃꯤ 2016ꯒꯤ ꯑꯒꯁꯇ ꯅꯤꯇꯨꯅ ꯐꯔꯤꯗꯤꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛ ꯂꯈꯅꯧꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯂꯩꯔꯦ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯎ ꯍꯥꯏꯔꯛꯈꯤ ꯐꯔꯤꯗꯤꯅ ꯇꯟꯖꯥ ꯑꯃ ꯐꯪꯂꯦ ꯈꯟꯗꯨꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯅꯤꯇꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯏꯝꯔꯥꯟ ꯖꯤꯇꯦꯁ ꯑꯃꯗꯤ ꯁꯟꯗꯤꯞꯀ ꯂꯣꯏꯅꯅ ꯅꯤꯇꯨꯅ ꯐꯝꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯍꯧꯔꯛꯈꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯐꯔꯤꯗꯤꯕꯨ ꯁꯟꯗꯤꯞꯀꯤ ꯀꯥꯔꯗ ꯊꯤꯟꯕꯤꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯤꯗꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯛꯂꯝꯃꯤ ꯐꯔꯤꯗꯤ ꯀꯥꯔ ꯑꯁꯤꯗ ꯇꯣꯡꯈꯠꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯀꯥꯔ ꯑꯁꯤ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯔꯤꯗꯤꯕꯨ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯐꯔꯤꯗꯤꯕꯨ ꯑꯂꯥꯍꯕꯥꯗꯇ ꯄꯨꯔꯛꯇꯨꯅ ꯀꯥ ꯑꯃꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯈꯣꯏꯅ ꯐꯔꯤꯗꯤꯗ 20 ꯃꯤꯂꯤꯌꯟꯒꯤ ꯁꯦꯟꯐꯝ ꯄꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯀꯦ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯐꯔꯤꯗꯤꯅ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯕ ꯋꯥꯇꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯑꯣꯐꯤꯁꯔꯅꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯂꯩꯇꯦ ꯍꯥꯏꯔꯛꯈꯤ ꯊꯥꯖꯗ꯭ꯔꯒ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯉꯨ ꯍꯥꯏꯔꯛꯈꯤ ꯐꯔꯤꯗꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯍꯥꯟꯅ ꯐꯪꯂꯛꯈꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯐꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯣꯟꯅꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤ ꯃꯃꯥꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯍꯨꯝꯂꯛ ꯊꯣꯛꯈ꯭ꯔꯕꯅꯤ ꯏꯝꯔꯥꯟ ꯑꯃꯁꯨꯡ ꯖꯤꯇꯦꯁ ꯃꯈꯣꯏ ꯑꯅꯤꯅ ꯁꯟꯗꯤꯞꯀ ꯅꯤꯇꯨꯒꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯏꯔꯛꯄ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤꯃꯛ ꯊꯋꯥꯏ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯐꯔꯤꯗꯤꯕꯨ ꯊꯥꯗꯣꯛꯂꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯗꯒꯤ ꯃꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯜꯂꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ 1 ꯃꯤꯂꯤꯌꯟꯒꯤ ꯁꯦꯟꯐꯝ ꯄꯨꯔꯛꯎ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯄꯤꯒꯦ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯐꯔꯤꯗꯤꯅ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯃꯔꯤꯅ ꯐꯔꯤꯗꯤꯗ ꯅꯍꯥꯛꯀꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯍꯪꯉꯨ ꯅꯪꯒꯤ ꯊꯣꯛꯄ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯟꯐꯝ ꯑꯗꯨ ꯄꯨꯔꯛꯎ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯇꯛꯁꯤꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯐꯔꯤꯗꯤꯅ ꯄꯩꯁꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯍꯪꯕꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯂꯩꯔꯦ ꯀꯅꯥꯒꯤ ꯑꯦꯀꯥꯎꯟꯠꯇ ꯊꯥꯔꯛꯀꯗꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯈꯣꯏꯅ ꯄꯩꯁꯥ ꯑꯗꯨ ꯁꯟꯗꯤꯞꯀꯤ ꯑꯦꯀꯥꯎꯟꯠ ꯄꯤꯗꯨꯅ ꯊꯥꯍꯜꯂꯛꯈꯤ ꯁꯦꯟꯐꯝ ꯑꯗꯨ ꯍꯦꯛ ꯐꯪꯕꯒ ꯁꯟꯗꯤꯞ ꯑꯃꯁꯨꯡ ꯅꯤꯇꯨꯒꯅ ꯐꯔꯤꯗꯤꯕꯨ ꯍꯥꯠꯄ ꯄꯥꯝꯂꯝꯃꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯟꯕꯗꯒꯤꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ ꯅꯤꯇꯨ ꯑꯃꯁꯨꯡ ꯏꯝꯔꯥꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ ꯖꯤꯇꯦꯁꯀ ꯁꯟꯗꯤꯞꯀꯁꯨ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯈꯤ ꯏꯝꯔꯥꯟꯒ ꯖꯤꯇꯦꯁꯀꯁꯨ ꯀꯅꯥ ꯈꯪꯍꯟꯗꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯏꯝꯔꯥꯟꯅ ꯁꯟꯗꯤꯞꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯔꯣꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯧꯗꯣꯔꯛꯈꯤ ꯏꯝꯔꯥꯟꯒ ꯁꯟꯗꯤꯞꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯁꯟꯗꯤꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯤꯇꯨꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯝꯅ ꯑꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯂꯥꯛꯂꯦ ꯑꯗꯨꯅ ꯅꯤꯇꯨꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯑꯩ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯇꯨꯅ ꯏꯝꯔꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯔꯤꯗꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯐꯔꯤꯗꯤꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯔꯤꯗꯤꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯐꯔꯤꯗꯤꯕꯨ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯏꯍꯥꯟ ꯍꯥꯟꯅ ꯐꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯤꯇꯨꯅ ꯈꯪꯉꯤ ꯏꯝꯔꯥꯟꯒ ꯖꯤꯇꯦꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗꯁꯨ ꯖꯤꯇꯦꯁꯅ ꯍꯥꯏꯔꯛꯈꯤ ꯁꯟꯗꯤꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯑꯗꯨꯒ ꯁꯟꯗꯤꯞꯅ ꯅꯤꯇꯨꯕꯨꯁꯨ ꯍꯥꯠꯄ ꯄꯥꯝꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯝꯔꯥꯟꯅ ꯐꯔꯤꯗꯤꯒꯤ ꯃꯅꯥꯛꯇ ꯃꯇꯣꯝꯗ ꯂꯥꯛꯇꯨꯅ 1 ꯃꯤꯂꯤꯌꯟꯒꯤ ꯁꯦꯟꯐꯝ ꯑꯃꯒ ꯄꯤꯔꯛꯎ
ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁꯇꯗꯤ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯛꯈꯤ ꯐꯔꯤꯗꯤꯅ ꯏꯝꯔꯥꯟꯕꯨ ꯊꯥꯖꯕꯗꯒꯤ 1 ꯃꯤꯂꯤꯌꯟꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯁꯟꯗꯤꯞꯀꯤ ꯑꯦꯀꯥꯎꯟꯗ ꯀꯥꯞꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯦ ꯁꯟꯗꯤꯞꯅ ꯐꯔꯤꯗꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯏꯝꯔꯥꯟꯅ ꯅꯣꯡꯃꯩ ꯂꯧꯊꯣꯛꯇꯨꯅ ꯐꯔꯤꯗꯤꯕꯨ ꯀꯥꯞꯅꯕ ꯇꯧꯔꯛꯂꯦ ꯐꯔꯤꯗꯤ ꯀꯤꯕꯗꯒꯤ ꯃꯃꯤꯠ ꯑꯁꯤ ꯎꯏꯁꯤꯟꯈꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯐꯔꯤꯗꯤ ꯃꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯏꯝꯔꯥꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯅꯤꯇꯨ ꯑꯣꯏꯔꯝꯈꯤ ꯃꯁꯤꯒꯤ ꯃꯊꯪ ꯁꯟꯗꯤꯞꯅ ꯐꯔꯤꯗꯤꯕꯨꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯏꯝꯔꯥꯟꯅ ꯅꯣꯡꯃꯩ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯐꯔꯤꯗꯤꯗ ꯀꯥꯞꯀꯦ ꯇꯧꯔꯝꯂꯒ ꯁꯟꯗꯤꯞꯇ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯟꯗꯤꯞ ꯑꯃꯗꯤ ꯅꯤꯇꯨ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯗꯨꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯝꯔꯥꯟꯅ ꯐꯔꯤꯗꯤꯗ ꯂꯨꯄꯥ 1,000 ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯣ ꯑꯗꯨꯕꯨ ꯄꯨꯂꯤꯁꯇꯗꯤ ꯄꯥꯎ ꯄꯤꯒꯅꯨ ꯍꯥꯏꯔꯒ ꯊꯥꯗꯣꯔꯛꯈꯤ ꯖꯤꯇꯦꯁ ꯑꯃꯗꯤ ꯏꯝꯔꯥꯟꯅ ꯁꯟꯗꯤꯞ ꯑꯃꯁꯨꯡ ꯅꯤꯇꯨꯒꯤ ꯃꯃꯥꯏ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯑꯂꯥꯍꯕꯥꯗꯀꯤ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯍꯨꯟꯗꯣꯛꯂꯝꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯟꯗꯤꯞꯀꯤ ATM ꯀꯥꯔꯗ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯄꯨꯗꯨꯅꯁꯨ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯝꯔꯥꯟ ꯑꯃꯁꯨꯡ ꯖꯤꯇꯦꯁꯅ ꯍꯥꯠꯇꯨꯅ ꯍꯨꯟꯗꯣꯛꯂꯝꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯑꯁꯤ ꯄꯨꯂꯤꯁꯅ ꯊꯦꯡꯅꯔꯦ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯁꯛ ꯈꯪꯕ ꯌꯥꯕ ꯆꯦ ꯆꯥꯡꯁꯤꯡ ꯌꯥꯎꯔꯝꯕꯗꯒꯤ ꯄꯨꯂꯤꯁꯅ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯁꯟꯗꯤꯞ ꯑꯃꯁꯨꯡ ꯅꯤꯇꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯒꯣꯜ ꯂꯤꯕ ꯍꯧꯔꯛꯈꯤ ꯐꯔꯤꯗꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯂꯤꯁ ꯂꯥꯛꯈꯤ ꯑꯗꯨꯒ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯛꯈꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯛꯈꯤ ꯏꯝꯔꯥꯟ ꯑꯃꯁꯨꯡ ꯖꯤꯇꯦꯁ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯔꯤꯗꯤꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯝꯃꯤ ꯐꯔꯤꯗꯤꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯄꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃꯁꯨ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯦꯀꯥꯎꯟ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯅ ꯃꯈꯣꯏꯗ ꯄꯤꯈꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯃꯈꯣꯏꯅ ꯊꯥꯗꯣꯛꯄꯤꯔꯛꯄꯅꯤ ꯐꯔꯤꯗꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯌꯥꯅꯔꯛꯇꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯐꯔꯤꯗꯤꯅ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯁꯤ ꯁꯟꯗꯤꯞꯀꯤ ꯃꯤꯡꯗ ꯂꯩꯕ ꯑꯦꯀꯥꯎꯟ ꯅꯝꯕꯔꯅꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯏꯝꯔꯥꯟ ꯑꯃꯁꯨꯡ ꯖꯤꯇꯦꯁꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯦꯀꯥꯎꯟ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯦꯀꯥꯎꯟ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯋꯤꯊ꯭ꯔꯣ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯕꯦꯡꯛ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯗꯨꯗ ꯑꯦꯀꯥꯎꯟ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯔꯛꯈꯤ ꯑꯃꯗꯤ ꯑꯦꯀꯥꯎꯟ ꯑꯗꯨꯗꯒꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯍꯦꯛ ꯇꯧꯕꯒ ꯃꯈꯣꯏꯗ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯔꯛꯅꯕ ꯈꯪꯍꯜꯂꯝꯃꯤ ꯏꯝꯔꯥꯟ ꯑꯃꯁꯨꯡ ꯖꯤꯇꯦꯁꯅ ꯑꯦꯀꯥꯎꯟ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯋꯤꯊ꯭ꯔꯣ ꯇꯧꯕ ꯃꯇꯝꯗ ꯕꯦꯡꯛ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯄꯤꯔꯛꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯈꯅꯧ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯐꯥꯕ ꯉꯝꯈꯤꯕꯅꯤ ꯑꯁꯨꯝꯅ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯑꯃꯕꯨ ꯀꯨꯞꯅ ꯃꯣꯅꯤꯇꯔ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝ ꯂꯥꯏꯅ ꯐꯥꯕ ꯉꯝꯈꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤꯕꯨ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯔꯒꯗꯤ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯡꯁꯦꯜ ꯃꯅꯤꯄꯨꯔꯅ ꯈꯣꯏꯔꯝꯖꯔꯤ